ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯐꯥꯎ ꯂꯩꯇꯕ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯐꯥꯎ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯕ ꯃꯤꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯣꯏ ꯀꯔꯤꯅꯣ ꯑꯗꯨ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯨ ꯅꯪ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯇꯨ ꯀꯃꯥꯏꯅ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯆꯧꯕ ꯑꯃ ꯊꯦꯡꯅ ꯇꯥꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯁꯠꯂꯛꯑꯅꯤ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯔꯛꯑꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨ ꯕꯨꯜꯁꯤꯠ ꯉꯥꯡꯉꯛꯀꯅꯣ ꯑꯩ ꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯤ ꯑꯩ ꯈꯪꯉꯦ ꯅꯪ ꯍꯧꯖꯤꯛ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯕꯗꯒꯤ ꯗꯤꯖꯤꯇꯦꯜ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯂꯩꯔꯛꯄꯗꯒꯤ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯌꯔ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯎꯕꯗꯒꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪꯁꯨ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯅꯤꯡꯕ ꯅꯪꯁꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯐꯤꯜꯗ ꯆꯪꯕ ꯐꯥꯎ ꯍꯧꯔꯕꯅꯤ ꯅꯪ ꯇꯝꯕ ꯐꯥꯎ ꯍꯧꯔꯕꯅꯤ ꯑꯗꯩ ꯅꯪꯒꯤ ꯁꯔꯚꯤꯁ ꯐꯥꯎ ꯈꯟꯗꯣꯛꯄ ꯍꯧꯔꯕꯅꯦꯕꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯔꯛꯄꯁꯦ ꯀꯥꯏꯗ ꯄꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯥꯏꯟ ꯐꯪꯗꯕ ꯃꯇꯝꯗ ꯋꯥꯏꯑꯦꯕ ꯀ꯭ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩ ꯕꯤꯖꯤꯅꯦꯁꯇꯤ ꯍꯧꯗꯣꯛꯑꯦ ꯑꯩ ꯁꯨꯃꯥꯏꯅ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯟ ꯇꯧꯔꯦ ꯂꯦꯟꯗꯤꯡ ꯄꯦꯖ ꯗꯤꯖꯥꯏꯟ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯂꯣꯏ ꯂꯥꯛꯀꯅꯤꯕ ꯕꯠ ꯃꯦꯟ ꯏꯁꯨꯁꯦ ꯀꯩꯗꯅꯣ ꯀꯥꯏꯗ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗ ꯀ꯭ꯂꯥꯏꯟ ꯐꯪꯕꯁꯦ ꯀ꯭ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯄꯜ ꯂꯩꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯄꯜꯂ ꯂꯩꯔꯤꯅꯦꯕ ꯁꯤꯗꯅꯦꯕ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯁꯤꯗꯅꯦ ꯑꯗꯨꯝ ꯄꯜꯂ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕ ꯑꯩꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯔꯤꯁꯦ ꯏꯃꯣꯁꯟ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯑꯩ ꯋꯥꯁꯦ ꯐꯣꯡꯗꯣꯛꯑꯝꯒꯦꯕꯀꯣ ꯅꯣꯏꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯣꯏꯁꯦ ꯁꯥꯏꯅꯤ ꯑꯣꯕꯖꯦꯛꯇ ꯉꯥꯎꯒꯅꯨ ꯁꯥꯏꯅꯤ ꯑꯣꯕꯖꯦꯛꯇ ꯉꯥꯎꯒꯅꯨ ꯒꯤꯃꯤꯛꯁꯇ ꯉꯥꯎꯒꯅꯨ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯤꯀꯣ ꯑꯔꯪ ꯑꯔꯥꯛꯁꯤꯗ ꯉꯥꯎꯔꯒ ꯃꯤꯅ ꯇꯧꯅꯔꯤ ꯄꯣꯠꯁꯦ ꯅꯪꯅ ꯍꯦꯛꯇ ꯂꯥꯝꯖꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯛꯑꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯨ ꯑꯦꯁꯀꯤ ꯀ꯭ꯂꯥꯏꯟꯒ ꯋꯔꯛ ꯇꯧꯔꯤ ꯑꯩ ꯌꯨ ꯀꯦꯒꯤ ꯀ꯭ꯂꯥꯏꯟꯒ ꯋꯔꯛ ꯇꯧꯔꯤ ꯑꯩ ꯌꯨꯔꯣꯞꯀꯤ ꯀ꯭ꯂꯥꯏꯟꯒ ꯋꯔꯛ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯤꯕ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯤ ꯀꯩꯅꯣꯅꯦ ꯃꯣꯏꯅ ꯉꯝꯃ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯁꯦꯝ ꯊꯤꯡꯁꯦ ꯅꯪ ꯍꯧꯖꯤꯛ ꯊꯦꯡꯅꯩꯅꯦꯕ ꯅꯪ ꯍꯧꯖꯤꯛ ꯊꯦꯡꯅꯩꯅꯦꯕ ꯅꯪ ꯌꯨ ꯑꯦꯁꯇꯤ ꯂꯥꯏꯔꯅ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯐꯥꯎꯗꯗꯒꯤ ꯅꯪꯒꯤ ꯅꯤꯌꯔ ꯕꯥꯏ ꯑꯦꯔꯤꯌꯥ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯐꯥꯎꯗ ꯅꯪ ꯀ꯭ꯂꯥꯏꯟ ꯐꯪꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯁꯣ ꯁꯤꯗꯩꯁꯦ ꯅꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯔꯤꯅꯦꯕ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩ ꯀ꯭ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯅꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯉꯣꯟꯗ ꯍꯣꯟ ꯇꯧꯔ ꯁꯨꯝ ꯂꯩꯅꯦ ꯑꯗꯨꯅ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯝꯄꯜ ꯑꯟꯁꯔ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯥꯎ ꯂꯩꯇ꯭ꯔꯤꯕꯅꯦ ꯍꯧꯖꯤꯛ ꯀꯩꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪ ꯀꯩꯝ ꯈꯪꯗ꯭ꯔꯤꯕ ꯖꯁ ꯅꯪꯅ ꯈꯪꯉꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦ ꯅꯪ ꯆꯪꯉꯛꯏꯅꯤ ꯆꯪꯉꯛꯏ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯝ ꯂꯩꯕ ꯅꯠꯇꯦ ꯀ꯭ꯂꯥꯏꯟ ꯁꯦꯇꯤꯁꯐꯦꯛꯁꯟ ꯀꯃꯥꯏꯅ ꯄꯤꯅꯤ ꯈꯪꯄꯣꯠꯇꯦ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯏꯟꯒ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯪ ꯈꯪꯄꯣꯠꯇꯦ ꯑꯗꯒꯤꯗꯤ ꯂꯨꯄꯥ ꯀꯌꯥ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯕꯨ ꯅꯪꯅ ꯈꯪꯄꯣꯠꯇꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯑꯗꯒꯤ ꯁꯔꯚꯤꯁꯁꯦ ꯄꯨꯡ ꯀꯌꯥ ꯗꯦꯂꯤꯚꯔ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯗꯦꯂꯤꯚꯔ ꯇꯧꯗꯣꯏꯅꯣ ꯀꯌꯥ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯕꯨ ꯁꯤꯕꯨꯛꯇ ꯁꯤꯀꯤ ꯑꯃ ꯅꯪꯒꯤ ꯀꯣꯛꯁꯤꯗ ꯍꯧꯖꯤꯛ ꯌꯥꯎꯕ ꯅꯠꯇ꯭ꯔꯤꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯤꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯅ꯭ꯌꯨꯕꯤꯅꯦꯕ ꯅꯪꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯂꯩꯇꯕ ꯄꯣꯠꯇꯣ ꯑꯩꯅ ꯊꯥꯒꯠꯂꯦꯕ ꯅꯪꯁꯦ ꯅꯪꯉꯣꯟꯗ ꯍꯪꯒꯔ ꯑꯃ ꯌꯥꯎꯗꯅ ꯆꯪꯖꯅꯤꯡꯉꯦꯕ ꯄꯣꯠ ꯂꯩꯗꯣ ꯕꯠ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯁꯤꯗ ꯂꯥꯜꯂꯦꯃꯛꯁꯨ ꯍꯥꯏꯔꯣꯏ ꯆꯨꯝꯃꯦꯃꯛꯁꯨ ꯍꯥꯏꯔꯣꯏꯕ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏ ꯑꯗꯨꯕꯨ ꯄꯟꯕꯗꯨꯝ ꯂꯩꯒꯅꯤꯕ ꯄꯟꯕꯗꯨꯝ ꯂꯩꯒꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯜꯂꯝꯕ ꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯄꯟꯗꯅꯕ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯪꯅ ꯑꯩꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏ ꯅꯣꯛꯅꯤꯡꯕ ꯋꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣꯠꯀꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯩ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯍꯟꯒꯦ ꯍꯥꯏꯕ ꯃꯤ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯅꯁꯥꯒꯤ ꯐꯥꯎꯗ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯗꯦꯕꯂꯞ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯐꯥꯎꯗ ꯐꯖꯅ ꯄꯩꯁꯥ ꯖꯦꯅꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯅꯁꯥꯒꯤ ꯀꯩꯅꯣ ꯐꯥꯎꯗ ꯐꯖꯅ ꯕꯤꯖꯤꯅꯦꯁ ꯐꯥꯎꯗ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯐꯥꯎꯗ ꯂꯩꯇ꯭ꯔꯤꯕ ꯅꯁꯥꯅ ꯁꯤꯗꯒꯤ ꯄ꯭ꯔꯥꯏꯁ ꯐꯥꯎ ꯁꯦꯠ ꯑꯞ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯃꯥꯏꯅ ꯇꯥꯜꯂꯛꯀꯅꯤ ꯁꯤꯁꯇꯦꯝꯐꯥꯎ ꯈꯪꯗ꯭ꯔꯤꯕ ꯅꯪꯅ ꯁꯤ ꯆꯪꯉꯛꯑꯒ ꯃꯤꯒꯤ ꯍꯦꯛꯇ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣ ꯇꯧꯍꯟꯒꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏ ꯅꯪ ꯅꯁꯥꯅ ꯑꯝꯇ ꯈꯜꯂꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯣꯏꯅꯣ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯣꯏꯅꯣꯕ ꯄꯣꯠꯁꯦ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗꯣꯏ ꯀꯅꯥꯅ ꯅꯪꯒꯤ ꯋꯥ ꯇꯥꯔꯒ ꯀꯅꯥ ꯑꯣ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯅꯥ ꯈꯪꯗꯣꯏꯅꯣ ꯅꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯖꯤꯔꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯅꯉꯣꯟꯗ ꯀꯩꯝ ꯈꯪꯗ꯭ꯔꯤꯕꯅꯤ ꯂꯨꯄꯥ ꯀꯌꯥ ꯆꯥꯔꯖ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯀꯅꯥ ꯀ꯭ꯂꯥꯏꯟꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯁꯦꯜꯁ ꯇꯧꯗꯣꯏꯅꯣꯕꯨ ꯈꯪꯗ꯭ꯔꯤꯕ ꯅꯪꯅ ꯀꯃꯥꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯍꯥꯏꯔꯨꯕꯗ ꯃꯤꯅ ꯀꯃꯥꯏꯅ ꯊꯥꯖꯩ ꯃꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯅꯝ ꯅꯝꯕꯗ ꯌꯥꯝ ꯂꯥꯏꯅ ꯈꯪꯕꯅꯦ ꯁꯤꯒꯤ ꯃꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯃꯤꯅꯤ ꯌꯥꯝ ꯊꯤꯅ ꯈꯪꯕ ꯃꯤꯅꯤ ꯌꯥꯝ ꯊꯤꯅ ꯈꯪꯗꯕ ꯃꯤꯅꯤ ꯌꯥꯝ ꯊꯤꯅ ꯐꯦꯛꯅꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯕꯤꯖꯤꯅꯦꯁꯀꯤ ꯁꯤ ꯈꯪꯖꯟꯕꯤꯌꯣ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯁꯨꯃꯨꯛꯇꯪ ꯄꯤꯛꯏꯕ ꯃꯤꯅꯤ ꯅꯪ ꯁꯨꯞꯅꯇꯒꯤ ꯖꯤꯔꯣꯅꯦ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯖꯤꯔꯣ ꯁ꯭ꯇꯦꯖꯇ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯌꯨ ꯑꯦꯁ ꯌꯨ ꯀꯦꯒꯤ ꯀ꯭ꯂꯥꯏꯟ ꯇꯥꯔꯒꯦꯠ ꯇꯧ ꯗꯣꯂꯔꯗ ꯇꯥꯜꯂꯨ ꯄꯥꯎꯟꯁꯇ ꯇꯥꯜꯂꯨ ꯑꯗꯒꯤꯗꯤ ꯀꯦꯅꯥꯗꯤꯌꯟ ꯗꯣꯂꯔꯗ ꯇꯥꯜꯂꯨ ꯑꯗꯒꯤ ꯑꯗꯨ ꯇꯧ ꯀꯥꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯟ ꯗꯣꯂꯔꯗ ꯇꯥꯜꯂꯨ ꯀꯥꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯅꯪ ꯈꯛꯇꯟꯇꯦ ꯇ꯭ꯔꯥꯏ ꯇꯧꯔꯤꯁꯦ ꯑꯗꯨꯏꯗꯨꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗꯒꯤ ꯌꯨꯔꯣꯞꯇꯒꯤ ꯑꯗꯒꯤꯗꯤ ꯑꯦꯚ꯭ꯔꯤ ꯄ꯭ꯂꯦꯁꯇꯒꯤ ꯃꯤ ꯂꯣꯏ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯅꯪꯁꯦ ꯃꯔꯛꯇꯨꯗ 10,000 ꯂꯥꯛꯁ ꯃꯅꯨꯡꯗ ꯅꯪꯁꯦ ꯑꯃꯅꯤ ꯁꯤꯃ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ ꯅꯪꯁꯦ ꯑꯃꯅꯤ ꯑꯗꯨ ꯃꯔꯛꯇꯨꯗ ꯅꯪꯅ ꯀ꯭ꯂꯥꯏꯟ ꯐꯥꯏꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯉꯛꯀꯗꯣꯏꯅꯤ ꯐꯪꯉꯗꯤ ꯌꯥꯝ ꯊꯨꯅ ꯐꯪꯉꯗꯤ ꯏꯠꯁ ꯚꯦꯔꯤ ꯒꯨꯗ ꯕꯠ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯅꯪ ꯕ꯭ꯔꯣꯛ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯐꯪꯗ꯭ꯔꯦ ꯅꯪ ꯃꯇꯝ ꯃꯥꯡꯍꯟ ꯂꯩ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯪꯁꯦ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯁꯣꯂꯨꯁꯟꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯁꯣꯂꯨꯁꯟꯁꯦ ꯔꯤꯌꯦꯂꯤꯇꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯂꯥꯛꯑꯣꯕ ꯒꯦꯠ ꯏꯟ ꯗ ꯒꯦꯝ ꯑꯊꯨꯕꯤꯗ ꯌꯥꯝ ꯊꯨꯕꯤꯗ ꯒꯦꯝꯗ ꯄꯩꯁꯥꯒꯤ ꯈꯟꯗꯕꯤꯗ ꯒꯦꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯍꯥꯟꯅ ꯆꯪꯉꯨꯕ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯉꯥꯏꯔꯦ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯦ ꯅꯪ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯅꯪ ꯑꯗꯒꯤꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯦ ꯑꯣꯔ ꯅꯪ
Tamil Nadu da leire, Chennai da leire hairse. Labor pot se nangi surrounding da hoje ina hakil je every business owner hoje ki online da loima presence lai ninga matane. Online da sales tong ninga matane, online da growth tong ninga matane. Adubu kamaina kai dogani haiba khangda mi yoi kyam leiba. Adu shokwe ano no hogal email sing nang chatlo. Nang ju experience ai trip ni mo ju experience ai trip ni. Chatlaga wari sanaraga hayo nangi online presence laibra laitabra online presence laining tar laita tardi laihanse ai mating pangge ai pisa amda charge to station nang na pigedabase only aingonda nangi advertisement chalaibagi adagi kharsa nungsa khar lak tar desi gi pochi dang puthokpiyo makha tabade ai fazana grow to honjarke ai gi trial amtang tawge kai gi no aina taw report se ai nangondagi ai gi portfolio shema pame experience pame confidence pame adu ai testimonial am lowa pame kai gi namda nangi portfolio laitana nang testimonial laitana experience laitana hai mina hangpa matamda nangonda nang kana kana gi work tawge hang tar nang kai khumdori gi matamdo kai khumdori gi matamdo kai shet turi gi pot se ko adu itardi nang na hojik mapane adugi shiny object ngau dabida nang na hojik anak pa mafam da lai mafam da any place na chatlaga khangna sallo nangi namana bagi bu oire namana bigi bu oire nangi uncle gi bu oire nangi family gi bu oire khangna salaga nang na tawningi poto magi poto da apply to butung da sana hana apply to godaba business digital marketing oige ke dogre client fangna pot se sigi pot se lake hai scientific oiro na sana hana apply to godaba na sana apply to da pangai haijalaga nang na pangdau toroga nangi aseng odum loi tholakani nang piba ka shunga moi aduna kwai first na wono jik darka lai je experience e kamai to goni fazana work to mino fazana work to ga magi post nang learn to be able to fail oishunu kem kai balite du gi hana understand to nang piningi pot to fare magi business growth nang je business growth ta changningi haire business growth to sales to kamai na growth to hongi kamai na nang marketing strategy shiner kamai to gi hapo to gi experience alo 2 to 3 months fazana work to du mana satisfaction fang tadi kwai first nang mangon da gi testimonial fangani second the referral laitari referral supira adu lerek pa haibja doina tam na work to kanang client fang turbani hai hekta hobaga na ita client manga fang da bete tara fang da bete $1,000 $30,000 $10,000 $5,000 hekta piak da banati kana ta nong da doin piak da banati nang khanga da se ko a da su jai ne ba mi am lai ni US su king sati sati ba mi nga ta lai ga US na khoi India gi mi lowi sidi adai ke no gi mi lowi ta ke me te paisa hong bai lowi moi a da king sati ba mi ke am lai mi am sing je low du se ke moi paisa tang ba gi pot ke am lai ne ko aduna som da gi lowi se paisa hong e khan ba som da fazana work to hon ba yai khan moi a da $10,000 pige da poto som da nangonda $3,000 da $2,000 da pitho ga thabak to hon ba yai khallaga sina to ine pot se ko adu pot me am sing nang phangwai ham te phangani even India manung da top class me am sing nang work to phangani but darka lai je kai no nangonda experience darka lai ba experience yaw da na confidence yaw da na taw gudo with work se khang da nang kamai khang do gi nang adu tawra matu nang khang ani nang na piri value je kyam lai nang gi offer je kyam chawi adu khanga ka nang na lupa kya charge to bai pricing je kya charge to bai lai no mo da pung kya work to gani adagi client kya darka lai engonda high man sing me am sing nang figure out to bang nang hojik ti pura blank te nang gi mind da king khang potri nang gi mind je kamai na client phang duino kamai na charge to duino kamai na sales close to duino kamai ke duino ha pot overwhelm nang gi mind da way ai fa jana feel to bang ai khang ai nang gi kok to chang bang me nang jo ina hari pot feel to bang ngani but aina hai do je si pot me am sing je yam na khan gano get in the game yam thubi the game da chang na bono anak pa mi am gi tamakta any nang na khang na ba mi am gi tamakta chang odu ga magi game do magi business do shape to bo my business to work to bo work to minor experience talo tan be talo adui matung da nang kai to wini nang gi portfolio lai de ha kana nang ultimately nang da speaking level nang gi speaking skills hangal ani confidence wang khala ani adu nang gi hojiki squeeze page landing page semaga lai nang reach out to bo ho yare mi ga work to na referral ge through da gi Facebook page advertisement ge through da chalai be yare adagi di nang matang nang experience ani even nang YouTube content kyam semak pa yare Instagram content kyam semak pa yare kai no da nang game je understand to ra bane sumaina work da mine so dum tam nang ngangi mem taning ba pol ani kai no da nang gi experience lai de khang o shimi je ngang ji chum me mana hai ko che o sumaina client phang se kai lo sumain to report se kai gi no hai po se khang ani ba du pot to ko aduna shigim pot se am darka tai aduna hojik nang na sada nana hold back to ring me am sing ni hai ju se nang na simultaneously work to na content creation da kum da drikanda adagi di nang na Facebook advertisement da kumda drikanda adagi nang na outbound se tawta so taw kem kai bele taw adum message thaw lep kano but marak sida nang na get in the game yam thubi phamung da tumma lai gano ba game da yam thuna changna ba poto changa ga hekta nang na hekta game se understand taw na ba I learn taw da hana learn taw da na hana kamaina nang na hoji learn taw thola I pot di nang na hoji mi in da tamma iba kai dori pot na sana nang gi kok ta hapchalai na yam phaba po ne engon da ju tamba mayam da su doi tamma I pot adu practical din nang taw ka du ne practical taw ba hai ba se practical se taw ma ta nang na practical aseng ba di practical changa ka nang na khang
ꯈꯪꯉꯛꯀꯅꯤꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯍꯦꯟꯗꯜ ꯇꯧ ꯉꯝꯒꯗꯒꯦ ꯀ꯭ꯂꯥꯏꯟꯗ ꯔꯤꯖꯜ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯑꯗꯩ ꯀ꯭ꯂꯥꯏꯟꯒꯤ ꯈꯣꯟꯊꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯩ ꯀ꯭ꯂꯥꯏꯟꯅ ꯔꯤꯖꯜ ꯄꯤꯕ ꯉꯝꯗꯕ ꯃꯇꯝꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯀꯔꯤ ꯗ꯭ꯔꯣꯕꯦꯛ ꯂꯩꯒꯦ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯏꯟꯁꯦ lupa kaya charge ꯇꯧꯒꯗꯒꯦ ꯃꯥ ꯁꯨꯃꯥꯏꯅ ꯍꯟꯈꯤ ꯇꯥꯔꯗꯤ ꯃꯇꯨꯡꯗ lupa kaya ꯂꯧꯕ ꯌꯥꯕꯒꯦ ꯑꯗꯩ ꯖꯨꯝ ꯀꯣꯜꯗ ꯗꯤꯜ ꯀꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯒꯗꯒꯦ ꯑꯗꯒꯤ ꯁꯤꯒꯤ ꯐꯅꯦꯜꯁꯦ ꯋꯔꯛ ꯇꯧꯗꯕ ꯃꯇꯝꯗ ꯑꯩ ꯀꯃꯥꯏꯅ ꯀꯟꯁꯜꯇꯤꯡ ꯀꯣꯜꯗ ꯄꯨꯔꯛꯀꯗꯒꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯐꯣꯟ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯒꯗꯒꯦ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯁ ꯀꯃꯥꯏꯅ ꯍꯦꯟꯒꯠꯀꯗꯒꯦ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯃꯥꯅ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯊꯤꯔꯛꯇꯕ ꯃꯇꯝꯗ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥ ꯂꯧꯍꯟꯒꯗꯒꯦ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯄ꯭ꯂꯥꯟ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯇꯧꯔꯀꯥꯟꯗ ꯈꯪꯒꯗꯕꯅꯦꯕ ꯑꯃꯨꯛꯇ ꯄꯨꯂꯞ ꯈꯪꯉꯣꯏꯕ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯁ ꯂꯩꯔꯝꯃꯤ ꯇꯝ ꯇꯝ ꯁꯨꯝ ꯁꯦꯝꯗꯣꯔꯛꯏꯅꯤ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯁꯦꯝꯗꯣꯛꯄ ꯂꯦꯞꯇꯦ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯦ ꯑꯦꯕ꯭ꯔꯤꯗे ꯀꯩ ꯑꯅꯧꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏ ꯀꯩꯗꯧꯕ ꯌꯥꯏ ꯊꯥ ꯑꯃ ꯂꯩꯔꯒ ꯊꯥ ꯑꯅꯤ ꯂꯩꯔꯒ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯨꯝ ꯈꯪꯒꯗꯕꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯎꯗꯅ ꯅꯪ ꯀꯃꯥꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯐꯥꯎ ꯂꯩꯇꯕ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯐꯥꯎ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯕ ꯃꯤꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯣꯏ ꯀꯔꯤꯅꯣ ꯑꯗꯨ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯨꯗ ꯅꯪ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯀꯃꯥꯏꯅ ꯅꯪ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯆꯧꯕ ꯑꯃ ꯊꯦꯡꯅ ꯇꯥꯔꯗꯤ ꯌꯥꯝ ꯃꯥꯏꯅ ꯁꯠꯂꯛꯑꯅꯤ ꯃꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯔꯛꯑꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨ ꯕꯨꯜꯁꯤꯠ ꯉꯥꯡꯉꯛꯀꯅꯣ ꯑꯩ ꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯅ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯪꯉꯒ ꯐꯖꯅ ꯍꯥꯏꯌꯣ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯆꯧꯕ ꯑꯣꯏꯇꯥꯔꯁꯨ ꯁꯔ ꯃꯦꯝ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤ ꯑꯩ ꯅꯪꯒ ꯐꯖꯅ ꯋꯔꯛ ꯑꯩ ꯈꯔꯗꯤ ꯈꯪꯉꯦ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯒꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩ ꯅꯪꯒ ꯋꯔꯛ ꯇꯧꯃꯤꯟꯅꯅꯤꯡꯉꯦ ꯅꯪꯉꯣꯟꯗꯒꯤꯁꯨ ꯂꯔꯟ ꯇꯧꯒꯦ ꯂꯔꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯐꯖꯅ ꯋꯔꯛ ꯇꯧꯔꯕꯗ ꯐꯖꯅ ꯑꯩ ꯍꯦꯜꯞ ꯇꯧꯒꯦ ꯑꯩꯅ ꯒ꯭ꯔꯣ ꯇꯧ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣ ꯑꯃ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯏꯟꯐꯦꯛ ꯑꯩꯅ ꯀꯩꯒꯨꯝꯕ ꯔꯤꯖꯜ ꯄꯤꯔꯛ ꯇꯥꯔꯗꯤ ꯅꯪ ꯍꯌꯦꯡ ꯑꯩꯒꯤ ꯄꯦꯃꯦꯟ ꯄꯤꯕꯤꯌꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯩꯕꯗ ꯃꯥꯅꯁꯨ ꯄꯦꯃꯦꯟ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯅꯪꯅ ꯐꯖꯅ ꯋꯔꯛ ꯇꯧꯔ ꯃꯉꯣꯟꯗ ꯔꯤꯖꯜ ꯐꯖꯅ ꯗꯦꯂꯤꯚꯔ ꯇꯧ ꯇꯥꯔꯗꯤ ꯄꯦꯃꯦꯟꯇꯣ ꯄꯤꯔꯛꯀꯅꯤ ꯕꯤꯀꯣꯁ ꯅꯪ ꯍꯧꯗ ꯉꯥꯏꯔꯤꯕꯅꯤ ꯍꯧꯗ ꯉꯥꯏꯔꯤ ꯄꯣꯠꯇꯨꯗ ꯅꯪ ꯍꯦꯛꯇ ꯂꯥꯝꯃꯒ ꯍꯦꯛꯇ ꯆꯥꯎꯔꯒꯦ ꯄꯨꯝꯅꯃꯛ ꯂꯥꯝꯖꯜꯂꯒꯦ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯔꯒꯦ ꯅꯣꯡꯃ ꯍꯦꯛꯇ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯕꯨꯜꯁꯤꯠꯀꯤ ꯋꯥꯈꯜꯅꯤ ꯅꯦꯝꯊꯔꯛꯑꯣꯅ ꯋꯥꯈꯜꯗꯣ ꯅꯦꯝꯊꯔꯛꯑꯣ ꯁ꯭ꯀ꯭ꯔꯦꯠꯁꯇꯒꯤ ꯍꯧꯔꯣ ꯅꯦꯝꯊꯔꯛꯑꯣꯗꯤ ꯋꯥꯈꯟꯗꯤ ꯋꯥꯡꯉꯨ ꯕꯠ ꯊꯕꯛ ꯍꯧꯕꯗ ꯁ꯭ꯀ꯭ꯔꯦꯠꯁ ꯃꯆꯥꯗꯒꯤ ꯍꯧꯔꯛꯑꯣ ꯊꯕꯛ ꯃꯆꯥꯗꯒꯤ ꯍꯧꯔꯛꯀꯗꯕ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯀ꯭ꯂꯥꯏꯟ ꯄꯩꯒꯩ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯑꯣꯟꯂꯥꯏꯟ ꯆꯠꯅꯤꯡꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯅ ꯗꯣꯂꯔ ꯇꯧꯔꯤꯀꯥꯟꯗ ꯄꯥꯎꯟ ꯇꯧꯔꯤꯀꯥꯟꯗ ꯃꯤꯅ ꯑꯗꯨꯝ ꯁꯤꯡꯖꯜꯂꯛꯄ ꯃꯤꯅ ꯂꯣꯏ ꯆꯤꯡꯉ ꯆꯠꯈ꯭ꯔꯅꯤ ꯆꯤꯡꯉ ꯆꯠꯈꯤꯕ ꯃꯇꯝꯗ ꯒ꯭ꯔꯣ ꯇꯧꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯉꯁꯥꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯣꯔꯠ ꯏꯁ ꯃꯅꯨꯡꯗ ꯃꯥꯅ ꯇꯣꯞ ꯇꯥꯈꯠꯂꯛꯑꯅꯤ ꯃꯊꯪ ꯑꯗꯨ ꯄꯣꯠꯇꯣ ꯅꯁꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯀꯣ ꯌꯥꯝꯅ ꯀꯩꯅꯣꯗ ꯉꯥꯎꯒꯅꯣ ꯌꯥꯝꯅ ꯅꯁꯥꯅ ꯈꯪꯉꯒ ꯅꯁꯥꯅ ꯄꯩꯁꯥꯗ ꯌꯥꯝ ꯐꯣꯀꯁ ꯇꯧꯒꯅꯣ ꯑꯍꯥꯟꯕꯗ ꯅꯪꯅ ꯄꯩꯁꯥꯗ ꯐꯣꯀꯁ ꯇꯧꯗ꯭ꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯔꯤꯖꯜ ꯗꯦꯂꯤꯚꯔ ꯇꯧꯔꯀꯥꯟꯗ ꯃꯁꯥꯅ ꯈꯪꯅ ꯄꯩꯁꯥꯗꯤ ꯅꯪꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯅꯪꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯊꯤꯖꯒꯦ ꯅꯪꯅ ꯇꯧꯅꯤꯡꯉꯁꯨ ꯊꯤꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯒꯗꯕ ꯕꯠ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯣꯏ ꯊꯤꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯪꯅ ꯆꯪꯉꯀꯥꯟꯗ ꯍꯥꯟꯅ ꯄꯣꯠꯇꯣ ꯗꯦꯂꯤꯚꯔ ꯇꯧꯒꯗꯕ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯍꯟꯒꯗꯕ ꯅꯪ ꯑꯦꯛꯖꯤꯁ ꯇꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯍꯟꯒꯗꯕꯅꯦꯕ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯍꯟꯒꯗꯕꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯈꯪꯗꯅ ꯅꯪꯅ ꯑꯗꯨ ꯄꯣꯠꯇꯣ ꯀꯥꯏꯗꯩ ꯈꯪꯗꯣꯏꯅꯣ ꯑꯗꯨ ꯄꯣꯠꯇꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯀ꯭ꯂꯥꯛꯀ ꯗꯔ ꯅꯦꯛꯑꯒ ꯑꯗꯒꯤꯗꯤ ꯑꯩ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯚꯔ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯔꯦ ꯑꯩ ꯂꯣꯏ ꯉꯝꯅꯤ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯒ꯭ꯔꯣꯠꯅꯤ ꯍꯥꯏꯔꯒ ꯃꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁꯀꯤ ꯃꯅꯤꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯖꯤꯔꯣ ꯐꯥꯏꯜ ꯂꯥꯏꯔꯤꯛ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯩꯝ ꯏꯔꯝꯗ ꯇꯥꯔꯗꯤ ꯀꯩꯅꯣ ꯅꯉꯣꯟꯗꯩ ꯐꯪꯗꯣꯏꯁꯦ ꯁꯣ ꯁꯤ ꯕꯨꯜꯁꯤꯠꯅꯦꯕꯀꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯌꯣ ꯆꯪꯉꯣ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇ ꯊꯤꯔꯣ ꯃꯣꯏꯒ ꯋꯔꯛ ꯇꯧꯃꯤꯟꯅꯔꯣ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯋꯔꯛ ꯇꯧꯔꯣ ꯄꯩꯁꯥꯗꯤ ꯌꯥꯝ ꯔꯁ ꯇꯧꯒꯅꯨ ꯑꯗꯨꯗꯒꯤ ꯂꯦꯁꯟ ꯂꯔꯟ ꯇꯧꯔꯣ ꯐꯦꯜ ꯑꯣꯏꯔꯣ ꯇꯝꯃꯣ ꯈꯣꯟꯊꯤ ꯈꯔ ꯆꯥꯔꯣ ꯑꯗꯒꯤꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯏꯟ ꯗ ꯁꯦꯟꯁ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯍꯜꯂꯣ ꯆꯦꯂꯦꯟꯖ ꯈꯔ ꯐꯥꯎꯍꯜꯂꯣ ꯑꯗꯩ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯂꯦꯞꯀꯅꯨ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯍꯟꯕ ꯂꯦꯞꯀꯅꯨ ꯑꯗꯒꯤꯗꯤ ꯅꯪ ꯈꯪꯉꯛꯑꯅꯤ ꯀ꯭ꯂꯥꯏꯟꯠꯅ ꯀꯃꯥꯏꯅ ꯃꯦꯁꯦꯖ ꯊꯥꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯕꯗ ꯐꯪꯗꯦ ꯀꯥꯏ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯪꯗꯦ ꯀꯥꯏ ꯍꯥꯏꯗꯣ ꯀꯩꯅꯣꯝꯗ ꯅꯪꯉꯣꯟꯗ ꯋꯥꯠꯂꯤꯕꯩꯅꯦꯕ ꯁꯨꯝ ꯇꯧꯔꯛꯑꯀꯥꯟꯗ ꯁꯨꯝ ꯇꯧꯔ ꯑꯩꯁꯨ ꯋꯥꯠꯂꯤꯕ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯑꯩꯁꯨ ꯉꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯤꯅꯦ ꯑꯦꯕ꯭ꯔꯤꯗꯦ ꯀꯩꯅꯣꯝ ꯀ꯭ꯔꯦꯛ ꯇꯧꯒꯗꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯥꯏꯗ ꯁꯣꯏꯒꯦ ꯂꯦꯠ ꯃꯤ ꯏꯝꯄ꯭ꯔꯨꯚ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯝꯄ꯭ꯔꯨꯚꯇ ꯅꯪ ꯁꯨꯝ ꯆꯍꯤ ꯑꯃ ꯑꯅꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯔꯛꯇ ꯅꯪ ꯀꯥꯏꯕꯨ ꯌꯧꯒꯅꯤ ꯈꯜꯂꯣ ꯑꯗꯨꯅ ꯑꯦꯖꯦꯟꯁꯤ ꯕꯤꯜ ꯇꯧꯕ ꯍꯧꯖꯤꯛ ꯅꯪ ꯅꯊꯟꯗ ꯋꯔꯛ ꯇꯧꯏꯅꯤ ꯅꯪ ꯍꯧꯖꯤꯛ ꯅꯪꯅ ꯍꯧꯖꯤꯛ ꯃꯤꯒꯤ ꯁꯦꯂꯔꯤ ꯄꯤ ꯉꯝꯗ ꯅꯪ ꯅꯊꯟꯗ ꯃꯤ ꯃꯉꯥ ꯇꯔꯨꯛ ꯊꯝ ꯌꯥꯄꯣꯠꯇꯦ ꯅꯊꯟꯗ ꯋꯔꯛ ꯇꯧꯕ ꯍꯧꯖꯤꯛ ꯅꯊꯟꯗ ꯂꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯒꯦꯝꯁꯦ ꯀꯃꯥꯏꯅ ꯇꯧꯏꯅꯣ ꯑꯩꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯥꯔꯤꯉꯩ ꯌꯥꯝ ꯑꯊꯨꯕꯤꯗ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩ ꯀꯣꯛꯁꯦ ꯃꯊꯥ ꯁꯥꯍꯟꯗꯕꯤꯗ ꯒꯦꯝꯁꯦ ꯆꯪꯒꯦ ꯑꯩ ꯇꯝꯅꯕ ꯀꯟꯅ ꯍꯣꯠꯅꯍꯧꯒꯦ ꯇꯝꯕ ꯍꯥꯏꯕꯗꯤ ꯑꯣꯟꯂꯤ ꯇꯝꯕ ꯈꯛꯇꯪꯗ ꯑꯄ꯭ꯂꯥꯏ ꯇꯧꯔꯒ ꯅꯣꯂꯦꯖꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯍꯧꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥ ꯉꯥꯡꯉꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯌꯔ ꯇꯧꯔꯛꯑꯣꯕ ꯅꯪꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕꯗꯤ ꯁꯦꯌꯔ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯕꯨꯜꯁꯤꯠꯅꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯜꯂ ꯃꯇꯨꯡꯗ ꯈꯪꯉ ꯃꯇꯨꯡꯗ ꯁꯤꯅꯤ ꯑꯩꯅ ꯇꯧꯔꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤꯗꯃꯛꯇ ꯗꯦꯕꯂꯞ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯈꯪꯉꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯝꯗ ꯅꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯀꯅꯤꯕ ꯀ꯭ꯂꯥꯏꯟ ꯃꯈꯣꯡ ꯊꯣꯡꯅ ꯅꯪ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯃꯈꯣꯡ ꯊꯣꯡꯅ ꯑꯗꯨꯅ ꯔꯤꯖꯜ ꯂꯧ ꯅꯁꯥꯅ ꯑꯗꯨꯝ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯁꯨ ꯉꯝꯃꯛꯀꯅꯤꯕ ꯑꯗꯨꯅ ꯅꯪꯅ ꯀ꯭ꯂꯥꯏꯟ ꯐꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯝꯃꯣꯏꯗꯕ ꯃꯐꯝꯗ ꯄꯣꯠ ꯂꯥꯝꯃ ꯂꯩꯕ ꯇꯧꯒꯗꯕ ꯄꯣꯠꯅ ꯇꯧꯗꯕ ꯑꯗꯨꯒ ꯁ꯭ꯂꯣ ꯗꯥꯎꯟ ꯑꯣꯏꯍꯜ ꯂꯩꯕ ꯌꯥꯝ ꯈꯟꯖꯜ ꯂꯩꯕ ꯑꯗꯒꯤꯗꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯇꯕ ꯑꯗꯨꯒ ꯅꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯃꯅ ꯍꯣꯜ ꯕꯦꯛ ꯇꯧꯔ ꯂꯩ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯒ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯝꯒꯦ ꯅꯉꯣꯟꯗ ꯀ꯭ꯂꯥꯏꯟ ꯂꯥꯛꯇ꯭ꯔꯕ ꯅꯉꯣꯟꯗ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯕ ꯅꯉꯣꯟꯗ ꯕꯤꯖꯤꯅꯦꯁ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯊꯦꯡꯛ ꯌꯨ